ISTV Pauming Tabir Simutaram Nocteri, Housing Mori Pau. Handakin Tami Famda, Indo Myanmar border fencing Wafam Parliament BJP Putoknaba Sem Sari Hade. Lampel Patalai Batongan Ba Court Sing Yangsin Binaba Traba Sarkari School Gamanari Haina, All Manipur Bar Association President K.S. Manina Fungokre, Amadi. Abspagi marumda chatarakpa drug lalonba singilangda lamdam sigi niyoy kaya tukibana kudong tiningai oiri haina United NGO Mission ge Secretary Yuna Vakeshona Haikre Hauzima Punga Pau Lagriba December ki tang manga dagi haugadoriba Parliament mifamda Indo Myanmar border fencing gi wafamase BJP na putokna ba sem sabaloire hare Masigi matangda Lok Sabha gi MP oibeta natana BJP gi National President Rajnath Singhana BJP Manipur gi President DS Chawda khangalakle hare Hiram sigi matangda ngasi BJP gi office ta party gi President DS Chawbana paumi singda wafam kaya phongdokre Hiram sida reporter ma Wafam Singasi Nitai Pachutekta Leba BJP Manipur Pradesh ki office ta pangtok pa Paumi Singa Unaba Amada State President TH Chawbana Phongdoki bani Paumi Singa Unaba aduda Dr. R.K. Ranjan Susarugaki TH Chawbana boundary fencing ki issue asi Hauzik national issue were BJP ki awang wataki parliamentary board ta putoktuna khanaraga December manga dagi kun fawu chatakadaba parliament ki ningtami phamda putokani parliament ta BJP na issue asi putorakpada Communist Party Trinamun Congress amadi JDU na chingbagi national leaders singa su support tongnaba state leaders in the Taxan View Hike. Jumnagi Prime Shamunaraga, Jumnagi Home Shamunaraga, Lapana Kanaroi, Aquila Pukalagariba, Jaliba, Aquaki Honorable, Ate opposition parties in Communist parties, Karaki JDU, Mapoina Bagi, MP Shigaga, national issue in Namase, Stowenberg of View, Memorandum Unity, Pulukana Yogi, Shigatania, and Nasi. Rajnath Singh na tharakpa Warol Singh adu BJP Manipur Pradesh ki State Secretary Ashwini Kumar na Paumi Singh da patuktuna khangan ki. This issue is very sensitive and the gravity of the situation. This matter will be taken at the highest level and this will be placed in the next parliamentary board which is likely to be scheduled on 4 December. Being distributed and highlighted in the national media by 2 o'clock this afternoon. TH Chawbana Makataraduna, Deputy Chief Minister na all political party ki timama, Delhi da memorandum piba chatpada, BJP yaw da basi babta di haiki badu angak pafawi, baligi hameng oibigano, isu asigi matang da sign tobu yaw ki Chief Minister amadi Forest Minister dagi achumba pakum pami, Congress Sarkar na isu asigi matang da khangna, all political party mipam da khang di haiki badu, hana miyam da lale haijagadabani, minam badu miyam da hana sengdo haiki. As a deputy CM, Mark, Disha Dogi, Cabinet Khandi, Asigi press ki media na sutari baligi hami mabinu mapu ru khuman biro devolution khumba se matum to bir kanusi Soglising and Shupna Nipan, the Chief Minister na sign Togduna, Soglising and Shupna, Taradagi, Namkai, Sambal Kaba Hoki, Wildlife Sanctuary Mapada, Lopari Tararongi, Lam Mangna, Sambal Kari, Kilometer Taragi Manunda, Kilometer Mari, Sambal Kaba Loikre, Kilometer Chohum, Repudranipan Sangna, Ukul Yongna, Boundary Fencing Taurabdi, Lopari, Lising Taramatorongi, Manipurgi, Lam Mangadoribani, Mamang the Assam Rifles Tasu, Lam Hector Marifurom, Yontokuna Manipur Gila Mangankre, Hauzik meter Satretlom Manipur the Sangsilaga, boundary fencing to Atra Karino, without territorial limit Habawahi Ahum, Yaurubugdamak, Manipuri Preza Singna, Yadabadagi, India Sarkana Matamamda, withdraw Toki, Isuasi Preza Singna, Yade, Kanglabadi, UP, Sarkana Kariki, Tasin Usinadana Leribano, boundary fencing Matang the Parliament, Mipam the Putona Naba BJP Giti Mama, Numitara Manganigi Mamanga, Delhi the Chatuna National President Rajnath Singh, Arun Jetli Amadi, Sosma Swaras, Unaduna Tax in the beginning to me from the Putona Nabasam Sabaloivani, all political party gitim Amana, Pisan Gadurba memorandum Maduda, boundary fencing Asi, Shido Haiba Wapam Yogde, Kabale Puhaibani, Masiti Hana, Letuna Lere, Maram Sing Asidigi, all political party gitimda, Yaudubani Hana, TH Chawbana Fondoki. I point out Masisa Yogi was here. Manamohana Yakokraba, 2008 Tahimanga, Managi, 2010 Kaba Oraba, Lupa Karot, Kuntraga. 98 lakhs sanaba sanction to raba compensation ni crore manga lakh rupi raba umya ya thokre lo je madu de pi go aba memorandum pi de yonging de certificate
Sima Ajana Hajare. ISTV Paugidamak N Ranjan Galena Noribam Phillips BJP Office Imphal. Amarom Indo-Myanmar border fencing matangda Prime Minister Yauna Center ki luchingba kayada watoga sigi matangda khanganaba ngarang Chief Minister Okram Ibobina luchingba political party kayagi luchingba sing Delhi da thungnakibaga loinana Prime Minister Yauna luchingba sing unabagi matam lawbo loire haina kongsada duda yawkiba Delhi da lairiba political party amagi luchingba amana khangalakle Achumba Putoknaba Judiciary Singi Laisang Oina Kaliba Lampel Pataleba Tongan Ba Court Sing Uchigi Sanafam Oire Yingsin Binaba Laitaba LP School Ga Pankak Oire Haina All Manipur Bar Association Gi Kaide Manina High Cray Ngasi Lampel Pataleba Court Singi Pibam Yingsin Baga Mari Lainana Bar Gi Office Ta Pangtok Pa Pau Gimipam Amada Manina Wafamasi Fungdupane Lampel Gi Court Complex Ta Lairiba Civil Judge Court Building Judicial Magistrate Imphal, Judicial Magistrate Imphal West, Civil Judge Senior Division 1, Division 2, Manipur East, Manipur West, Family Court, Additional District and Session Judge, Fast Track Court, Manipur East, Samasung, Manipur West Ki, Office Building Singyang Sinke. Officing a Sigi Tongan Ba, Ka Singi Pibam, Natai Sadaba, Ceiling Ninkai Ba, Darkar Oiba, Furniture Laitaba, Toilet Latrine, Pibam Chadaba Tengna Masigi Matakta, Lawyer Singi Conference Room Laitaba, Litigan Singi Room Laitaba, Staff Masing Watpana, Mi Neklaga Tabak Suramateng Ke. Tungda Bar Association Office da Pangtok Pa Paugimi Pamda Kaide Manina, Association Gi Hokiba November Kunipan da Pangtokiba, Executive Body Gimi from Amana, White Lauraba Matung, November Kunmapanda, Lamfelda Laiba Court Complex Ki Pibam Yangsen Ke, Maduda Pibam Chada Bakaya, Tengna Badagi, Miam da Tangai Fadana, Kanganaba, Ngasiamu. Paumi Yauna Chatpani. Oiriba Pimasi Yamna Laibak Tibani. Mamang Dasu Judiciary Officer Singna. October Kuntrada Manipur Sarkargi Law Secretary da Aiba J. Piduna Awada Pakayagi Matang da Wakat Kre. Oiriba Pibamasina Judge Singna Matau Tauringaida Akiba Pokpa Yabagi Pibam the Lady. Marilaina Ba Department Ki Makok Tongba Singna Chaliba December Ta Sigimanunda Semden Sajin View Karigumba Masida Tabak Oina Pangtuk Trabadi Association na Aingi Mateng Lauragani Hide. Justice Asita Saru Yagadaba Judiciary the Maru and Sokam Oiliba Ukil Singi Pambo Mother Pamada Case Mitis and Sugudoriba Asiki Chokri Matichana Lehenaba Mase Pin the Sarkana or Department Honorable Tui Adamadu Hazari Pirum Sida Aquena Chami Yamada Asoriba Baba take a guy Mayama Lady Base Masi Yamna Hella Fataba Pivam was taking a helmet of the La Kargadi, Masi Yamna, Chopa, Soiba, Amamba, Judiciary Lambida, Razasi, Uena, Manja Bojan Kali, Maramaduna, Masipuna Mugase, Masiam Tonata, Mugimanda, December Tazigimanda, Yanchin Hodrabadi, Equa, All Manipur Bar Association, Karito, Yavido, democratically, Musum Aingi, Matin, Lauraga. Karito Yabagi, public interest litigation Chimba, the Yabra have the Yansulaga, and Uchela Padadi, a good Tabukana, Pantona, Wanagani, Maramaduna, Authoritina, Hiramasida, Kupnami, Janani, and what Mr. Armed Forces Special Powers Act 1958 Kimarum da Chatarakpa Drug Lalonba Singilang da Lamdam Sigi Kaya Tukibana Manipura Si Kudong Tiningai Oiba Mawong de Lady Haina United NGO Mission Gi Secretary Unavagishona Ngasi Manipur Press Club the Pangtokpa Drug Trade Crime Against Women and Upspa 1958 Haina Haiba Kanana Navagitarum the Fondo Cray Survivor Action for Human Rights Manipur, Northeast Dialogue Forum, Women's Action for Development, Center for Social Development, United NGO Mission Manipur, Amade People's Platform Secretariat na Punna Sinduna Pangtok Kibator Maduda, NLF Ki Secretary LP Sakamade, Ward Ki Secretary M. Sobitana, Atoiba Mitungnan Sing Oina Sarugia K. Navagashona Makatana Fondo Kibada, Aspana Security Forcing da Ka Hena Sakti Pibana, Makoina Pangliba Sakti Adu Hingsa Kayada Sijinerak Padage, Lamdam Sigi Miam Awaba Kudong Sada Kaya Mayoknare. State Asida Matam Kara Sarkana Drug Lalon Batinganaba, SIU Koba Ama, Semkiba Adu Ikan Kangodana, Miamgi Apamagi Mayokta, Drug Parubagi Damakta, SIU Mutatke. Asigumba Mong Asina Sarkana Drug Tingnaba, Tabakaya Paikatli Hydabasu, Miam Natazabangam Dre Fonduke. Drugs and say, see, produce story.
aduni sudo infiltrate aduni haiba drug ma nitrosin N10 haiba swabo subo SP analysis Dr. Lenulaga di hena uli batang de haiba sumaina drug ki kan drug lalon bagi kan se masih heroin bagi koi amu koi Indian pharmaceutical drugs India की कंपनी ने शुभ ड्रग्स इसना ड्रग की मार्केट यदि कैथेंजे ड्रग की कैथेंजे दिला कंपटीशन तो रिम्स की साइक्रेटिक डिपार्टमेंट के एसोसिएट प्रोफेसर डॉक्टर आर के लेनिना लमदा मसीदा चनबी अमा ओइना हिदाक मना यावबा पोलम कया नुपी सिंगना पामना सिजनरकलिबा असे थिंगनना बा होनबा तंगाई फद्रे फोंदोखे निकोटिन कोई हिदाक ना याव निकोटिन तो निकोटिन की नेसासे तो के बते कान रेसा पर ये बता चमचमबा पोलमा ओइना कोई करेगिनो का मसे सोशली सैंक्शन तौर मनी अदि समाज ना कुनाना यारबा नेसा दा सिंहात्रबा अदि मयाम बेंग द बाजरसे कोई मेडिकल पॉइंट ऑफ व्यू द या चावल सामने तो मयाम बेंग द मसे या द याबा नेसा ना तबा नेसा की मखा वेद ले बो तो उबी बनिना कोई इदा पना से तो की मते होंग से ने बाय हस्बैंड यू मा सो तुमसा हस्बैंड लेके कुछ आओ इसको पकड़ा Manipur University Center for Human Rights and Duties Education amadi UGC gi miyeng makhada Human Rights Extension Activity Program gi manung channa miyambu Human Rights ki wakhal losing lehanna bagi pandamda poster campaign yauna tongan ba thabak kaya paikhatlagani haina center asigi Dr. N. Shrest Kumar na phongnukre Center asida pangthokiba pawmisinga unabada mahangna makhata na phongdokhibada Manipur University da center asi hanglakpadagi ngasi fawba Human Rights ki matangda awareness program kaya leptana paikhatlagle State Sarkar na su Human Rights Academic Program kaya su pangthok haningbagi apamba phongdorakle Center asina ngamliba makai miyamda Human Rights ke wakhal losing hayananaba honagani phongdokhe Khangabo Assembly Youth Congress Committee gi miyeng makhada 35/37 Youth Congress Committee Wangjing Laishram Lekai na sinduna thama chumna sathakadaba free revision course ama Lamding Model High School Wangjing da hodokre hodobagi tharamda ZEO John 2 case amuba KAYCC gi coordinator O Suresh Kumar IRE Wangjing gi principal Rajiv Kumar su sarukya ke laliba class 10 parkya gi damak yenglaga course asi pangthokpani phongdokhe Joint Committee on Inner Line Permit System Manipur na makata na sangshilak pa khongjang sarukam oina ngase nambol kaithel da lamdam adongge club amade kaithel phambi imaibel singa punna mifam pangthokre mifam adu da committee ke convener Joy Chingakham committee ke member advocate Arjun Yauna kaithel phambi luchingbi singna sarukya ke mifam adu ga mari leinana advocate Arjunna sahi Apigani Bharatna Maning Makha Tamlakpa Chahi Humphumari Helaba Fawada Manipurna India ki state ama oibagi phangliba khudong saba sing asiga atopa state singna phangliba sing asiga yamna khenare mangna makhata na phunglokhibada mito miancha sing nongmagi sangsilakpa helakpana Manipurda lairiba yalomi sing ase khudong thininga oiba phibam amada lairi haike convener Joy Chinga khamna haikibada joint committee ki khongjang ase Manipurda ILP mapung phana Chana Handriba Hawa Changsingani, Kongjang Asigi Sarukamo Oina Mitop Singda Mating Pidaba, Mitop Talam Yontoktaba, Amasung, Kaitel Singda, Changandaba, Amade, Pofam Pidaba Yaure, Pofam Pambiri by Ima Singna, Yellow Missingna, Potokpa, Polam Sing Yonduna, Yellow Missingda Mating PC, Masina Ekoi Maselgi, Amata Oiba, Amata Oibagi Wakalol, Hangat Hangani Funduke. Why massage it dog? You took him massage. I could get such a market in here. Other than a quick identity, I may take Simiki, a quick identity, Sing one, Pangma, where the winner quickie, the vision, you know, Silagana massage and money, when it's such in here. Why did she come to wait in here? Lum, why did we put on Java with such in the same in here? A quick banged around, I quit there. Other than the ship, I do what I quit now. Not even the dogs in the set. Was it Kai over with the Tom Ray? I got winning to reserve. Winning to reserve when it come back. Yaripok Nagar Panchayat ke Ward number 1 ki Councillor S Ranjita Laimabu Yaripok Nagar Panchayat ke Chairperson Oina Khalle Hari Amuram da Nagar Panchayat asigi Councillor Manga Sagol Sem Ranjita Soraizam Romola Laishram Haripyari Nashira Bibi Amade Sagol Sem Tunanbi Devi Asi Indian National Congress da Yaurage Haina application pisin kre hari
Imphal West ki IWMP gi makada contract basis ta logadaba WDT gi interview lagliba tang tarukta gi mapal fawba lamphel pat leiba Imphal West ki DC office ta pangthuklagani hare hen akupa marol DC office ta gi khangnaba yagani haina Imphal West ki DC na thadorokpa cherol amana khanglaglei Mamang thagi tang anidagi fakiba driver amasung second driver all Manipur road transport drivers and motor worker union amade maira paibi singda khushinarakpadagi imung manungda sinakre Iramasiga mari lainana ngasi union gi office ta pau gi mifam pangthukre imung manungda sinakhiba makoi ani aduna toiza mangi jawba chahi kunthahomdoi apopa lekidraba abung naral konjen mamang lekai amadi lekai adumakta dagi RK Bharat Sana chahi kunthra taret apopa lekidraba laksana ne pau gi mifam adu da sarugya khiba thadoroklaba driver toiza mangi jawbana phongdokhibada makoi ani October thagi tang kunthra da Guwahati dagi yot amasung uncle chip puduna thorakpada November thagi tang ama amasung ani gilona ba ahing pung 12 minute kuntra rom taba matamda Boka Changi oil pump amagi mamangdagi nongmai macha paiba bolero ani da lakpa mioi 12 romna phaduna pubani Dimapur gi main gate lanthoklaba matungda makoi animak mamit punsinduna puraba matungda mafam amada thamke mafam hongduna makoi ani puduna makoi gi custody da numit kunmari ni thamke mamang thagi tang kuntaruki numidang wairamda KCPMC lamyanba khumangi kulai paiba mioi 15 romna makoi bukan khibani Kallaba matungda Senapati Yoraklaga Churachandpur Phawduna Aijol Yauke Mafam adudagi Silchar Phawba Puraklaba matungda All Manipur Road Transport Drivers and Motor Worker Union amasung Maira Paibi Singi Kuthangda Sinarakpani Phongdoke Tosga pa yang apani sangbang kunna lai lo moina kari gina noina noise har kunna moi tamam misala hangan moina kari gina hangan ai di dai ni dune aina maron do sumna haiwe de moina amal hanga pa di na amista hanga ai jom na amista kunna de moina haya noi mai tai la na hanga ga gan haya tha không có cái phần riêng cho nó thao rồi thao rồi mới nè phải là lấy ra cái cho nó sao nè anh mới ra hàng cái này nói lấy phải lấy ra khá là miễn này nhưng mà không được phải mình ta làm một lớp lấy đấy lớp lấy cái nó mới nè hay nói là phá đi bên mà làm cái gì nó xiên này nó trở thì nó dữ hoa tả này là hay cái này anh này cái sao phải xoay nó quả thì lấy tăng control sao lấy mana support ke yot ke haba gai la kone dari pu gai thaw la kone la bakaza mai moi karama to to na bolero ni to ga hara ga pure ga hoji mahom ni ga pai lai ji na lai KSBMC thang kang ni sino ga hai la hai ga hara ga da di moi khabar da ji yaw re moi ji kana ke sa moi khang na yaw re na noi da với nên ga mày là phải đi ngồi gì official đó còn làm mà lúc hôm đấy thôi là cái gì mình tôi được cái tàu cái mới nè mà không trả nó ra gà mà được hay đi đại biểu nhân cái mày là phải đi cái xin là đi này nói cái nó xin là cái nó nè mới là hay rồi thì ở bên mình đang nó không là đừng là cái nó xin là bati rồi nó phong rồi đấy xin là bati đấy mà bus tông là cái si khona ni character kumne khona ni character ge mo moi behla ma le me ben do to ga sala ga suzampur ko sala suzampur da ge mo ayo longa moi ne ga sala ga sala du ayo longa ge chamba ma longa ge moi observe do thola ga da ho je asam da pure ayo longa ga dum to ga do asam da to ga da ge mo ni sinau ne de ngai ben na ba gi sin to ga da moi ka to ga moi ma hong sa ga da sinau ge ga ne moi na Union ki General Secretary Kulamani na phongdokhibada driver ani hingna kanduna imung manungda sinaba ngamba se nungaiba poi natrabadi hena kanba khongjang kaya sangsilamba suyai driver singa se imung manung thaknaba piklaba senfam khara phangnaba gi damang chatpani makhoida sigumba phaba punba masung opi nei bibagi thodok sing matungda amuk chathabiganu phongdokhe yargadi sumana lambi da karida koi driver phaba punba adage ko driver sidi sinmini leitalaira tan chapani imung manung pubani ade magi di kusuman khara khak bangaga magi imung manung jungna basachabani magi di mansu magi natte gari du magi natte ba magi di magi mathau magi sinmi mo magi mathau tobani ba aduda sumana ko onchalaga ko driver da sum tainaba driver ko so ko hati ko tuppa driver kineba toba asumana tobase aina
any NGO sing substance that the sim dito bigano aduga ownersing daga ate moi ki demand to moi mayok te akhona lai benete on chati tabu tabu apiki simni ai gi driver sing di simdi aina buana ju aina apil tawi Handak cabinet na Imphal municipality yaudana Manipur Pumba district area chahi amaga sangdokhiba ase condemnable oiba thawngni haina Supreme Court ta Ausfagi mayokta petitioner oiriba hanagi health director Dr. T.S. Suresh na phongdokle Civil Society Intellectual amade Malemgi Forum kayana ek asigi mayokta sangsliba khongjang ase sarkar na lumna lawdabane loinana ing solution ani taret ki February mangada Thawbal da pangthokiba election gi Rally amada Sonia Gandhi na ek asi lokthokani haina miyamda piramba thajaba adugi tayonabane Ready Committee amasung ani suba Administrative Reform Commission na tamthiraba ek asi muthatnaba recommend tawkhrabane Manmohan Singh na ek asi semdoklagani haina Kangla da pangthokiba thauram amada lauthoklamnabane azigumba kaya ase leirabasu sarkar asina miyamgi apambagi ona tainabada warip laure ek asi muthananaba Supreme Court ta case leiriba maramna court asigi aroiba decision cabinet na ngairam labadi hena pharamgadabane cabinet ki warep ase mipung khudingmakna condemn tawham thoi hare ngase yupung tarama thoirom taba matamda Thangal Bazar gi NJ Avenue da leiba Ranjit Building mai chakpada mafam aduda thamba polam khara amanga ta thokre hare matam chana fair service ki miyoi sing lakpadagi makata na ka hena amang ata thokadabadagi dagi kalhore mai adu electric tagi oiramba yai haina thajinare Lalambung Makongda laiba Dr. Takhelabam Sarasandragi Yungi Sumangda Sakangdaba Signa hand grenade Amathamlamba Thodokpu Yanindaba Fongdoktuna Apun Balalambung Makongi Minoy Sinangasi Lalambung Makongda Wakanifam Chatakre Saru Yakibi Nupiamana Fongdorakpada Micham Laiba Mapamda Mi Sibayaba Bom Tamjinduna Micham Singda Akiba Pokan Batobiganu Matungda Tawaklabadi Ning Tamba Taliba Sing Amade Praja Singagi Marakta Marilektaba Yai Haike Manipur si koi misi mina maya manu thalaga luana lai ba matam dida asing ko mathong marang khang gai bom ni da thamjala pa yum si apung bani na ba aduna koi masi to biganu hajabani ada akoi na hani di ko matna ko khaya ga so ka da si bana na sino khangjate ado ba hamami ba mosi ka ta gum la lo koi la kasu ada ri amma wa madu mo direct mo ngana biyo thina biyo ba ado ga bom madu di lai kai so ko yam ri to biya ka no Assam gi Hozai amasung Manipur gi mapal da khundariba maitai singi nat saktam amade lining li chat kanbada mateng oinaba kangla maina sinduna lairembi ama kudol tamkhraba matungda lairemba amaso athuba matamda khilagani hare Hozai gi Nutun Bazar da laiba laisangda kingadaba lairemba gi saktam adu hairangoi thongda laiba khudaiba aheibam Gopesona Sabani Iramasi Gamar Lena Kanglamagi President Eric Laimana Fundukibada Lairembiki Saktamasi Sanabaki Damak Minister Amadi MLA Singyauna Masak Naiba Mukaya Dagi Selgi Mating Loke Adubu Laibak Tibadagi Kanagumba Mukarana Selgi Mating Lobuchat Pat Homida Commando Tajinduna Fanana Ba Honaba Sinungaite Kanglamaina Miam Dagi Kagalakpa Sel Lupa Amafauba Lana Sizinabalite Matundasu Lup Asina Chatarakpa Tabak Toram Singda Miam Namating Pangbiu Lairembagi Saktamase Manipur gi Minister Singyauna mafam aduda khinduna laisang sangagani phongdokhe mayamda akhogi lete heta kanglamagi pasena sahi tawduna thajagi bachi sida lana ai sang leinaba natraga nga leinaba oina ubidana mating pangbirakhiba khuding maktu su haraujai hauji su pangbirakani haiba khuding makto aikoina masigi gari ani hum pugani ayo budale palising tara sangi adagi maibi lumi mangani pugani maibi nomada maibi gi dakina maibagi pila khombagi isai chakbagi pila khombagi adudagi lai hanjabagi suma mayangi pasayam na sangak panak kangla mai gumbalupsi miyangi le na sasaba sidagi pasanung sa thokpa tolop sabana tabali na miyangi temang na ngamjabani haibase Players media na mapungphana thadok pilaga miyan da paujen biu haidana players media kuding magta ai Apin taujai MK Dasna Thabaktagi Potakraba Matungda Said Ahmad Pu DGP Oina Hablakpada All India Youth Federation Manipur State Council na taram na ogle
MK Das na telaba tha ahum DGP oirakpadagi masak naiba thabak kharadi taurami haibasi miyamna su khangnei nauna lagliba DGP na su makataba apaba thabak kaya taurakani haina thajei kanagumba political power paiba singna police pu humduna pubagi chanabi lehendana ba corruption bu free ohendana ba amade discipline yaudaba police ama ohendana ba daitelo honingi haire CPI Khurai Local Council gi mihut kangbu amana ngasi Works Minister unaduna sathok chasinda awaba kaya mayoknaraba ufulna miyoi kaya da laina pokhalaba Imphal Ukrul lambi gi lamlongdagi Chail Thong fawba amade Imphal Pukhau lambi gi lamlong thongdagi Khumidok fawbagi lambi athuba matamda koilas thabinaba taksinkhre athuba matamda thabak oina pangthokpinaba council gi cherol amana appeal tawre Lamdamasigi social issue kayada yumpham oiba saisakpa taptagi power of attraction volume tarahumdoi Facebook tha asigi marida Baikasandra open air theater da release tawragani Manipur Press Club ta pangthokpa pawgi mifam amada saisakpa tapta jayantana phongdokhibada tongan bai issue kayada yumpham oiduna isai asi puthokpani Bolom ase Facebook ki hauzik oiriba phibamgi matangda nainabani masigi matungda chayam pokpagi isai amasu puthoklagani haike Kaksing Police Station gi manung chana laiba khongjom tekchamda chahi ama makhai khakta ngai ba nupa macha ama ngarang nungthil pung mari makhai rom tarak pada masagi yumdagi mafam khangdana mangkhre hare angang asigi maming phanjawbam leisemba apokpa ichauba tekcham bazar dagini ngarang kaithel da pot jonduna laibi mamagi manaktagi angang asigi manigi chahi mari makhai rom surabi machanupi amaga yumda changkhibani adubu numidang athengbada yumda leiramdabani ngarang athengbadagi ngasi nungthil phawba khunja singna thangnaba khul amadi khulgi akoibada leiba labuk lamhang amadi chingda chatuna thibagi thabak chathake adubo hauzik phawba phangma leitre khunjamana phongdorakpada angang mangbagi paw asi police na khanglaba phawbada angang thibada mateng pangdabasi nungaite mangkriba angang asi thibada mateng pangbinaba pungning chungchile Handak Upspa chahi ama sangdokna balawriba wareb ase Manipur miyamgi apambagi mayuktani masi democracy bu khongawnabani haina MPP na phongdokle Amaromda December 14 dagi haugadoriba assembly gi ningtham mifamda mamangda assembly gi mifamna anira warep laukraba Manipurda ILP chanagani haibadu sarkarna thabakta onthokadabani ningtham mifam phamdringaida ILP gi damak assembly na laukhiba warep adugi marik chumba report ama miyamda sarkarna thamgadabani sarkarna leibaki pothok puthokadaba Local amadi inkol kayabu farm amadi officing sanana ba hona ba haibasi miyamgi mayoktani hengang village number 13 ta low amadi inkol hectare kuntaruk loksinduna poni leinaba semgani haibasi chakhaw thadatpa amadi leifam chafam pidabaga chapmane asiguma thabagasi miyamda irang hauraknabagi baton tobani masi sarkarna khudakta lepkadabani hari Hana Pangthokiba Manipur Sangai Festival da Sky Hospital and Research Center na khwaidagi sangna amasung chawngna lemna diabetes amasung hypertension detection camp pangthokre camp asida diabetes ki oina mioi chamri yangkai taret check tobada mioi yangkai diabetes lerama thengnaki mioi marfudra taru amana pre diabetes stage ta leramba detect tawke hypertension gi oina mioi chamanga tara mare Screening tawada mioi humputaret hypertension leiba thengnaki Sky Group of Hospital na asigumba camp sing chingi district sing da su paihat kani hade Manipura ahan bo oina hayeng ya school gi YSC ground da Buret Koba Korean rock band ama performance pigadare performance asi Korea India diplomatic relation na chahi nifu mapung pharakpaga mari leinana Korean Cultural Center India 7diary.com amasung chumthang event na kusamnaduna sinbane rock performance asigi maru oiba pandamda Korea amasung North East ki state singa hena naknaba mari puraknabani hare hiramasiga mari leinana ngasi numidang hotel Imphal da Buret ki band member singna saruk yaduna pawgi mifam pangthokpaga loinana wafam kaya su phongdokhe So we invited India. Yeah. So I heard our band is first Korea band in India. Yeah, we are very proud and so happy. Yeah, happy, and we hope more India people loves Korean music, Korean culture, and also Korean rock music. And me. Yeah, and here. John. Can I just give you this 40 years anniversary of Korean
diplomatic ties. So with India. Yes, that's correct. That 40th anniversary. So there's a Korean cultural center which is under Korean embassy in New Delhi. They were the one who actually invited them. And prior to this performance in Nagaland and Manipur, they had performed at South Asian Rock Fest, which is held every year in Delhi. Yeah, so that was the first show they came, and then they came and know about Shanghai Festival, but unfortunately they couldn't make it. But then, to commemorate that 40 years of anniversary, they wanted to send this other band, and they've heard that there are lots of Korean fans. Yeah, exactly, in Northeast, especially in Manipur actually. So they really wanted to send them. So that's how we Seven Dari got involved, and then they came here. And this, we told them that they were the first Korean band to perform here in Manipur as well. Yes. They're really excited about it, and they're really happy. They're fascinated by our culture since we moved from Nagaland to Imphal. So they are ready to explore, and they wanted to go sightseeing tomorrow as well. So they really wanted to explore everything in that sense. Leimarol Khorjai Kol Lai Kol Imphal na Chai Khudingi Oina Piba Chongtham Bimla Vasanta Award 2013 gi Oina Lamdam Sigi Saknai Raba Scholar Itihaskar Amadi Saitakar Oina Sakangnariba Rajkumar Jaljit Tapiragani Lautukre Mana si lagliba December tara mangada pangtuk patawram amada lantukani Masida Seloina Palising Tara Citation Amadi Solama Yaure Amaramda Manipuri Literary Society na Chahi Ani Kanaraka Piba Sera Mukta Mana 2013 Handak Sahi Oina Sarachandra Nongthombana Iba Lamkoi Wari Momono Hobi Samda Piragani Lautukre Mana Sida Seloinal Palising Taret Chatred Humudra Taret Citation Ama Solama Yaure Mana si December ni Panda Pangtokadaba Society Gi Mapong Numit Thoramda Kusinagani Hade National Institute of Rural Development na Sinduna Hyderabad ki Rural Technology Park da Pangtoki Batra Mathoy Suba RTP Melada Manipur na mana kaya lawakle MB Tailoring and Ready-Made Garments ki M Baigapatina Best Innovative Entrepreneur Award KMTE Variety Soap na Best Technology Award amasung Kharibam Vijaya Devi na Best Stall gi Award phangnake Jiribangi award pa Oza Singh Yinglaga Oza Kuntra Mathoi Education S Department na posting order thokrabasu ngasi fawbada Oza anikak join tawri thong asibu MSU MSF Desama masung KSA gi Jiribam unit na kana yaning da phongdukni December 3 fawbagi manungda Oza Singh masa gi posting maphamda join tawrodrabadi mairoi loop ahum asina mathangi numitagi khongjang changsilagani hade hauji sanabagi paw Nasi sanabagi pauda Thau Grounda Jalerong Football Association na Sinduna Chathariba Mapalak Suba Jadonang Memorial Football Tournament ki ngasi sana kiba quarter final match ta Tharol na Jingkhulonbu goal amasinoda madi Namdulong na Mahabalibu goal mari amada maitiba piduna semi-final changkre Manipur na yumbu oiduna thasiki mari dagi Senior, Junior, Sub-Junior National Track Cycling Championship pangtuklagani Kumalampak Sports Complex ta leiriba Cycling Velodrome da pangtukadawriba Championship asigidamal Cycling Velodrome Complex ahing nungtil naidana Complex asibu semjinbagi thabak kanna chathare Incholising makachamapal mafudramapal da Manipur da National Games pangtukiba adudagi Complex asida ngasi fawba National Championship amata tawdana lakpana maram oiduna Complex asigi phibam Mongchonggomna leiramba adu National Championship asi nangnabagi damag MDS na paiduna International level thak yawnabagi damag samjinbagi thabak kanna chathari National Track Cycling Championship asida BSNL Railways Services tharaga punna state kunmathoina saruk yagani masida cyclists chahumna participate tawgani pangthokadawriba championship asigi matangda Manipur Cycling Association gi General Secretary Bikram Jitna State asina sub junior amadi junior gi category da team champion oigani haibagi asa chawna tawi adubu senior gi category da di team champion oigani haibagi asa tawde haiba wafam phongdorakle sigi repairing ki maintenance ki ma masilo koi sports department na paisa laitabagi ni khangde digi khoi gi jengjanba ngamdabani khangde am chawna khoi gi jangal dong leram basi am chawna hongba ma lakpasi sidai gi thamoida am noi da ba ma pokse haidi khoi simba national championship ma khoi gi Manipur Cycling Association gi
ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯁꯤꯟꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯍꯧꯖꯤꯛ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯄꯥꯎꯗ ICAL ꯂꯝꯐꯦꯜ ꯄꯥꯠꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 15.9 ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 8.8 ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯆꯥꯡ ꯑꯌꯨꯛꯇ ꯆꯥꯗ 35 ꯅꯨꯡꯊꯤꯜꯗꯅ ꯆꯥꯗ 90 ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯅꯤꯜ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯋꯥꯐꯝ ꯄꯥꯔꯂꯤꯌꯥꯃꯦꯟꯇ BJPꯅ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯦ ꯂꯝꯐꯦꯜ ꯄꯥꯠꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯀꯣꯔꯠꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯒ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦꯁ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯑꯞꯁꯄꯥꯒꯤ ꯃꯔꯨꯝꯗ ꯆꯠꯊꯔꯛꯄ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒꯤ ꯂꯥꯡꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯨꯈꯤꯕꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ NGO ꯃꯤꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯅꯕ ꯀꯤꯁꯣꯔꯅ ꯍꯥꯏꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ISTVꯅ ꯄꯤꯖꯕ ꯄꯥꯎ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯦ